ꯑꯍꯥꯟꯕꯃꯛꯇꯗ ꯃꯣꯅꯤꯀꯥ ꯂꯥꯏꯁ꯭ꯔꯝꯅ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯅꯥ ꯌꯥꯏꯔꯦꯟꯆꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯤꯒ ꯂꯥꯏꯒ ꯌꯥꯝ ꯅꯛꯅꯅ ꯂꯩꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯏ ꯄꯥꯈꯪꯕꯅ ꯂꯥꯡꯃꯣꯟ ꯇꯧꯗꯨꯅ ꯂꯩꯁꯪꯅꯨ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃꯕꯨ ꯄꯥꯈꯪꯕꯒꯤ ꯂꯥꯡꯃꯣꯟꯗ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯂꯩꯁꯪꯅꯨ ꯍꯥꯎꯔꯩꯅꯨꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩꯃ ꯐꯝꯕꯥꯜ ꯀꯥꯍꯟꯒꯦ, ꯅꯤꯡꯊꯧ ꯄꯣꯛꯄꯤ ꯃꯃꯥ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯌꯨꯛꯇꯅ ꯃꯤ ꯑꯣꯏꯕ, ꯅꯨꯃꯤꯗꯥꯡꯗꯅ ꯂꯥꯏ ꯑꯣꯏꯕ ꯄꯥꯈꯪꯕꯒꯤ ꯂꯥꯡꯃꯣꯟ ꯑꯣꯏꯔꯛꯂꯦ꯫ ꯍꯥꯎꯔꯩꯅꯨꯒ ꯄꯥꯈꯪꯕꯒ ꯁꯛꯈꯪꯅꯔꯛꯄꯗꯒꯤ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯍꯥꯎꯔꯩꯅꯨꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯈꯣꯌꯨꯝ ꯂꯥꯏ ꯑꯣꯏꯕ ꯃꯄꯥꯔꯤ ꯑꯃ ꯃꯤꯇꯝꯈ꯭ꯔꯦ꯫ ꯍꯥꯎꯔꯩꯅꯨꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯅꯋꯥ ꯑꯉꯥꯡꯗꯣ ꯊꯥꯖ 10 ꯁꯨꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝ ꯈꯪꯂꯛꯂꯕꯗ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯃꯃꯣꯝ ꯑꯣꯏꯕꯤ ꯍꯥꯎꯔꯩꯅꯨꯕꯨ ꯇꯥꯟꯊꯣꯔꯛꯂꯤ꯫ ꯌꯨꯝꯒꯤ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯍꯥꯎꯔꯩꯅꯨꯅ ꯁꯨꯃꯥꯡ ꯃꯇꯥ ꯑꯐꯕꯗ ꯇꯦꯡꯊꯥ ꯅꯥꯑꯣꯏꯗꯨꯅ ꯀꯞꯂꯛꯂꯦ꯫ ꯃꯇꯧꯗꯨ ꯎꯔꯨꯕꯗ ꯄꯥꯈꯪꯕ ꯂꯥꯡꯑꯣꯟꯕꯅ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯕꯨ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯦ꯫ ꯄꯥꯈꯪꯕꯅ ꯄꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯁꯥ ꯀꯩꯇꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯎꯃꯪ ꯑꯃꯗꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯥꯎꯔꯩꯅꯨꯕꯨ ꯊꯝꯕꯤꯔꯦ꯫ ꯄꯥꯈꯪꯕꯒꯤ ꯃꯇꯤꯛꯅ ꯍꯥꯎꯔꯩꯅꯨꯗ ꯁꯥ ꯀꯩ ꯑꯃꯠꯇꯅ ꯁꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯁꯥ ꯀꯩ ꯅꯣꯡꯁꯥ ꯌꯥꯎ ꯁꯑꯣꯡ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯪꯍꯧꯗꯅ ꯍꯥꯎꯔꯩꯅꯨ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯗꯨꯅ ꯃꯄꯥꯔꯤ ꯑꯃ ꯐꯪꯖꯔꯔꯦ꯫ ꯄꯥꯈꯪꯕ ꯂꯥꯡꯑꯣꯟꯕꯁꯨ ꯍꯔꯥꯎꯖꯔꯦ꯫ ꯁꯥ ꯄꯨꯝꯅꯃꯛ ꯍꯥꯎꯔꯩꯅꯨꯒꯤ ꯊꯧꯒꯜ ꯇꯧꯖꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯡꯒꯨꯝ ꯈꯨꯗꯤꯡꯒꯤ ꯁꯥꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯕꯅ ꯑꯀꯤ ꯑꯈꯪ ꯂꯩꯔꯝꯗꯦ꯫ ꯍꯥꯎꯔꯩꯅꯨꯒꯤ ꯃꯄꯥꯔꯤꯗꯣ ꯃꯄꯥꯟ ꯄꯟꯊꯧ ꯑꯣꯏꯔꯤꯕ ꯄꯥꯈꯪꯕ ꯂꯥꯡꯑꯣꯟꯕꯅ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯒꯤ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗ ꯃꯆꯥꯅꯨ ꯍꯥꯎꯔꯩꯅꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯄꯥꯔꯤꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯊꯣꯜꯂꯁꯤ"꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤꯅ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯗꯨꯅ ꯃꯄꯥꯔꯤꯒꯤ ꯃꯃꯤꯡꯕꯨ ꯁꯅꯥ ꯌꯥꯏꯔꯦꯟꯆꯟ ꯍꯥꯏꯅ ꯊꯣꯟꯕꯤꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯈꯪꯕꯅ ꯃꯆꯥꯅꯨ ꯍꯥꯎꯔꯩꯅꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯏꯁꯥꯅꯧ ꯈꯣꯌꯨꯝ ꯂꯥꯡꯑꯣꯟꯕ ꯑꯩꯍꯥꯛꯁꯦ ꯊꯧꯗꯨ ꯌꯥꯝꯕꯅ ꯃꯇꯝ ꯈꯔꯗꯤ ꯈꯣꯌꯨꯝꯒꯤ ꯁꯤꯟꯊꯥ ꯄꯥꯡꯂꯨꯈꯤꯒꯦ꯫ ꯅꯃꯥꯅꯆꯥ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯎꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯄꯨ ꯀꯧꯔꯛꯎ꯫ ꯑꯥꯗ ꯀꯣꯔꯧ ꯂꯥꯡꯑꯣꯟꯕ ꯁꯥꯌꯣꯟ ꯃꯄꯨ ꯑꯣꯏꯔꯤꯕ ꯈꯪꯗ ꯎꯗ ꯂꯩꯇꯕ ꯅꯁꯥꯕꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯟꯕꯤꯔꯔꯨ, ꯈꯣꯌꯨꯝ ꯈꯣꯡꯗꯣꯏ ꯍꯨꯟꯕꯤꯔꯛꯂꯣ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯛꯎ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯛꯀꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯍꯦꯟꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯛ ꯑꯣꯏꯕ ꯇꯥꯏꯕꯪ ꯄꯥꯟꯕ ꯁꯥꯐꯣꯡꯕꯤꯔꯤꯕ ꯁꯅꯥ ꯌꯥꯏꯔꯦꯟꯆꯟꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯄꯥꯔꯤ ꯆꯤꯡꯈꯣꯡ ꯑꯣꯏꯕꯕꯨ ꯏꯔꯨꯖꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯊꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯂꯥꯏꯖꯅ ꯃꯆꯥꯕꯨ ꯏꯔꯨꯖꯕꯤꯔꯝꯃꯤ꯫ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯐꯤꯔꯣꯜ ꯑꯍꯟꯕ ꯁꯦꯠꯆꯤꯟꯕꯤꯔꯦ꯫ ꯑꯗꯨꯒ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯝꯃꯤ꯫ ꯏꯃꯥ ꯑꯃꯨꯛ ꯏꯔꯨꯖꯈꯤꯒꯦ ꯍꯥꯏꯅ ꯃꯅꯥꯛꯇ ꯐꯝꯍꯜꯂꯝꯃꯤ꯫ ꯄꯂꯦꯝ ꯃꯃꯥ ꯑꯣꯏꯕꯤꯅ ꯏꯔꯨꯖꯔꯒ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯔꯤꯉꯩꯗ ꯃꯄꯥꯔꯤ ꯁꯅꯥ ꯌꯥꯏꯔꯦꯟꯆꯟꯗꯤ ꯎꯃꯪ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯆꯠꯈꯤꯗꯨꯅ ꯃꯥꯏꯀꯩ ꯈꯪꯗ ꯆꯠꯈ꯭ꯔꯦ꯫ ꯄꯂꯦꯝ ꯍꯥꯎꯔꯩꯅꯨꯅ ꯃꯄꯥꯔꯤꯕꯨ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯐꯝꯂꯝꯗ꯭ꯔꯕꯗ ꯂꯩꯍꯧꯕ ꯃꯄꯥꯔꯤ ꯎꯕ ꯐꯪꯗ꯭ꯔꯕꯗ ꯃꯄꯥꯔꯤꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯑꯣꯟꯗꯨꯅ ꯀꯧꯖꯔꯝꯃꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯆꯦꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯨꯝꯕ ꯀꯧꯕ ꯂꯩꯔꯛꯇ꯭ꯔꯕꯗ, ꯎꯕ ꯀꯧꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯍꯥꯎꯔꯩꯅꯨ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯃꯥꯅ ꯂꯩꯖꯔꯝꯕ ꯎꯃꯪ ꯀꯣꯟ ꯁꯪꯂꯦꯟꯗ ꯆꯦꯟꯈꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯆꯥꯕꯨ ꯇꯣꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯝꯕ ꯀꯧꯕ ꯂꯩꯔꯛꯇ꯭ꯔꯕ, ꯎꯕ ꯀꯧꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯀꯞꯇꯨꯅ ꯈꯥꯡꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯎꯔꯩꯅꯨ
ꯃꯩꯆꯥꯛ ꯈꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯔꯝ ꯃꯥꯏꯀꯩꯗ ꯑꯋꯥ ꯂꯩꯄꯥꯛ ꯀꯧꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯉꯝꯗꯕ ꯂꯩꯄꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯩꯇꯕꯗꯒꯤ ꯂꯩꯄꯥꯛ ꯐꯝꯅꯥꯏꯕꯁꯤꯡꯅ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯩꯕꯥꯛꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒꯤ ꯂꯩꯐꯥꯎ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯍꯥꯞꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯒꯤ ꯃꯄꯥꯎꯅ ꯑꯋꯥ ꯂꯩꯄꯥꯛꯀꯤ ꯂꯥꯏꯑꯣꯏꯔꯕ ꯁꯥꯃꯨ ꯌꯥꯏꯁꯅ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯁꯥꯃꯨ ꯑꯊꯣꯏꯕꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯣꯏꯕꯤ ꯁꯤꯡꯁꯥꯡ ꯄꯥꯠ ꯇꯨꯔꯦꯜ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯑꯁꯤꯅ ꯎꯃꯪꯗ ꯆꯠꯐꯝ ꯈꯪꯗꯗꯨꯅ ꯀꯛꯉꯥꯎꯅꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯕꯨ ꯃꯅꯥꯇꯣꯟꯅ ꯀꯣꯠꯇꯨꯅ ꯃꯔꯦꯡꯕꯥꯡꯗ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯁꯨ ꯁꯥ ꯉꯥ ꯀꯩꯁꯤꯡ ꯁꯥꯃꯨꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯅꯨꯡꯉꯥꯏꯅ ꯁꯥꯃꯨꯒꯤ ꯃꯔꯦꯡꯕꯥꯟꯗ ꯇꯣꯡꯗꯨꯅ ꯁꯥꯃꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ꯫ ꯑꯋꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯥꯃꯨꯅ ꯅꯤꯄꯥ ꯃꯆꯥ ꯃꯊꯣꯠ ꯀꯥꯔꯛꯄ ꯑꯃ ꯄꯨꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯄꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯅꯤ ꯍꯥꯏꯗꯨꯅ ꯉꯝꯈꯩ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯋꯥ ꯂꯩꯄꯥꯛꯀꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯕꯨ ꯅꯤꯡꯊꯧꯒꯤ ꯅꯤꯡꯊꯤꯕ ꯐꯤꯖꯣꯜ ꯍꯣꯡꯕꯤꯗꯨꯅ ꯑꯋꯥ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯦ꯫ ꯑꯋꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯉꯝꯕ ꯌꯥꯏꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯁꯣꯝꯂꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯥꯎꯔꯪꯅꯨꯅ ꯃꯆꯥꯅꯨꯄꯥ ꯀꯥꯏꯅꯈꯤꯕꯗꯒꯤ ꯐꯤꯚꯝ ꯅꯣꯡꯃꯇ ꯀꯥꯏꯗꯅ ꯂꯩꯔꯛꯄꯅ ꯆꯥꯗ ꯊꯛꯇꯕꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯂꯕꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯀꯞꯇꯨꯅ ꯉꯥꯏꯍꯥꯛ ꯈꯪꯍꯧꯗꯅ ꯇꯨꯝꯂꯤꯉꯩ ꯃꯆꯥꯅꯨ ꯍꯥꯎꯔꯪꯅꯨꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯎꯔꯕꯗ ꯄꯥꯈꯪꯕ ꯂꯥꯛꯇꯨꯅ ꯍꯥꯎꯔꯪꯅꯨꯕꯨ ꯍꯧꯗꯣꯛꯂꯦ꯫ ꯍꯥꯎꯔꯪꯅꯨꯅ ꯃꯤꯀꯞ ꯊꯣꯛꯂꯕꯗ ꯃꯁꯥꯕꯤ ꯄꯥꯈꯪꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯕꯗ ꯍꯥꯎꯔꯪꯅꯨ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯀꯞꯇꯨꯅ ꯃꯁꯥꯕꯤ ꯄꯥꯈꯪꯕꯗ ꯃꯄꯥꯔꯤ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯇꯝꯖꯔꯝꯃꯤ꯫ ꯄꯥꯈꯪꯕꯅ ꯃꯁꯥꯅꯧꯕꯨ ꯌꯦꯡꯂꯒ ꯌꯦꯡꯉꯨ ꯂꯥꯎ ꯏꯁꯥꯅꯧ, ꯅꯍꯥꯛꯀꯤ ꯅꯆꯥ ꯅꯍꯥꯛꯀꯤ ꯄꯥꯔꯤ ꯃꯥꯡꯈꯤꯕ ꯅꯠꯇꯦ꯫ ꯅꯄꯥꯔꯤꯗꯣ ꯍꯧꯖꯤꯛ ꯑꯋꯥ ꯂꯩꯄꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯔꯦ꯫ ꯅꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯏꯁꯥꯅꯧ ꯅꯪꯗꯤ ꯅꯤꯡꯊꯧ ꯄꯣꯛꯄꯤ ꯃꯃꯥ ꯑꯣꯏꯔꯕꯅꯤ, ꯐꯝꯕꯥꯜ ꯂꯥꯡꯒꯗꯕꯅꯤ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯃꯁꯥꯕꯤꯒꯤ ꯋꯥꯍꯩ ꯇꯥꯔꯕꯗ ꯍꯥꯎꯔꯪꯅꯨ ꯈꯣꯏꯔꯨꯝ ꯃꯣꯃꯣꯟ ꯇꯧꯗꯨꯅ ꯃꯆꯥꯕꯨ ꯎꯖꯅꯤꯡꯕꯒꯤ ꯃꯥꯏꯊꯣꯡ ꯃꯈꯥ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯄꯥꯈꯪꯕꯅ ꯍꯥꯏꯔꯛꯏ, ꯏꯁꯥꯅꯧ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛ ꯇꯥꯅ ꯑꯩ ꯅꯪꯕꯨ ꯊꯤꯟꯕꯤꯔꯝꯂꯒꯦ꯫ ꯃꯁꯥꯕꯤꯅ ꯍꯥꯏꯔꯕꯗ ꯍꯥꯎꯔꯪꯅꯨꯁꯨ ꯍꯔꯥꯎꯅ ꯌꯥꯖꯔꯝꯃꯤ꯫ ꯄꯥꯈꯪꯕꯅ ꯐꯔꯦ ꯏꯁꯥꯅꯧ ꯅꯃꯤꯠ ꯎꯏꯁꯤꯜꯂꯣ, ꯑꯩꯅ ꯍꯦꯛ ꯄꯥꯡꯊꯣꯛꯎ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯄꯥꯡꯐꯔꯣꯏ ꯇꯥꯛꯄꯤꯔꯕꯗ ꯍꯥꯎꯔꯪꯅꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯦ꯫ ꯄꯥꯈꯪꯕꯅ ꯏꯁꯥꯅꯧ ꯅꯃꯤꯠ ꯄꯥꯡꯉꯨ, ꯅꯆꯥꯒꯤ ꯃꯅꯥꯛ ꯌꯧꯔꯦ, ꯅꯆꯥ ꯂꯩꯔꯦ ꯍꯥꯏꯔꯕꯗ ꯍꯥꯎꯔꯪꯅꯨꯅ ꯄꯥꯈꯪꯕꯒ ꯂꯣꯏꯅꯅ ꯑꯋꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯔꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯒꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯂꯥꯛꯏ ꯍꯥꯏꯕꯁꯤ ꯈꯪꯂꯝꯗꯦ꯫ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯅ ꯃꯃꯥ ꯃꯄꯥꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯆꯤꯉꯨ ꯂꯥꯏꯑꯣꯏꯕ ꯄꯥꯈꯪꯕꯅ ꯏꯄꯥꯔꯤ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟ, ꯅꯍꯥꯛꯇꯤ ꯏꯄꯥꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯑꯋꯥ ꯂꯩꯄꯥꯛꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯉꯥꯛꯇꯨꯅ ꯑꯃꯗꯤ ꯅꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯧꯔꯣ꯫ ꯏꯄꯥꯗꯤ ꯊꯧꯗꯥꯡ ꯌꯥꯝꯕꯅ ꯑꯩꯗꯤ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯄꯥꯈꯪꯕꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯃꯤꯌꯥꯝꯗ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟꯅ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯁꯛ ꯇꯥꯛꯇꯨꯅ ꯅꯤꯡꯊꯧ ꯄꯣꯛꯄꯤ ꯑꯄꯣꯛꯄꯤꯒꯤ ꯂꯩꯃ ꯐꯝꯕꯥꯜꯗ ꯐꯝꯍꯟꯗꯨꯅ ꯃꯃꯥ ꯍꯥꯎꯔꯪꯅꯨꯕꯨ ꯑꯋꯥ ꯀꯣꯅꯨꯡꯗ ꯄꯨꯁꯤꯜꯂꯦ꯫ ꯍꯥꯎꯔꯪꯅꯨꯅ ꯑꯋꯥ ꯃꯩꯁꯥ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯄꯗꯣ ꯅꯤꯡꯊꯧ ꯄꯣꯛꯄꯤ ꯐꯝꯕꯥꯜ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯄꯥꯟꯈꯤꯌꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁꯅꯥ ꯌꯥꯏꯔꯦꯟꯆꯥꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫